Hi everyone. Um, Hi Horase Ngoba. Hi Dayananda. Hi Luciana. Hi Tomcha. Yumna Netra. Chắc khá chare. Ngã là khá mu chare ni. Neha hi. Tomthin hi. Jerina. Chắc khá chare. Ngoko. No Sogriga. Tomthin. Hi cái bác sĩ sẽ. Ipam Isha Khan. Hi. Tomthin Sogriga Irombaga. Hi Nandarani. Neha Chakra Chare. Akoijam Santibala. Hi Ankit. How are you? पढ़ाई कैसी चल रही है? Lucky baby. Yeah, live ne che phasayam. Thank you. Josna hi. Arun Singh hi che live amko thare ne. Daina keno sogri ka irombaga. Mutum tom cha sogri iromba. Hi kayogra. Arbinda. Oh, thopchom Arbinda di ko yambung mazay mamanabado. Hi Arbinda. Jerina. Net chapra. Net khra din nung dinu ay tinong ngasi nung chubujida. Premila hi. Dayananda Kanglay. Aise Kurai Degine. Neha nga Sogri ka irombaga. Nganba Chanbi. Video se aise ko ngarang nahantagi numit humni marinidagi hakchang khara nungaitaba. Adu ngasi khara nungairakpe ngasi live tharai ne ai mayamda ai hingi na takhena. Adu aina ngasi live tharakpagi main reason ama lay. Reason se karino hai matamda keno mayamne ai maramda khangbininga mayam lerangani duga Q&A tawbiro na haire bayamna comments da andagi inbox da gaida aduna ai Q&A ma thubu matamda tawzarage aduga question je keno da Instagram da hangbiro ba ado Instagram da follow tawbirabasing already phare tawbidribasing oragadi Niranda mayang lambam haina laibane aduda follow tawbiro aduga Instagram da som mayamna hangbining basing to loi hangbiro aduga Q&A video thuna semjarage aduga question jingdo yaragadi khara tongan ba haitare khara unique oiba question khara hangbiro aduga Q&A ma tawjarage Yumnam Netra lockdown si matam kamai lenbirage matam haibase ang saba tumba amu hotba amu saba amu tumba amu hotba sinma yengba marakta Hi Nganthoi Jerina che sengdra yengba nuaite net se khara nuaitre ne Thiyam Nomita nuairiye Thokchom Arbinda ai khangame kanana haireno khangi kaino nangna comment pirakpada hek koi terasa palakpado to ina terasa da hangba adumana yamung masai mamanabane na haiba Maibam Eliza thank you Sanamatum hi Thoiba koizam ai comment lakta bro lai Risi chaksare Nandita sapam isai apta sapyo ai je kano energy kya yaude aduna isai sakpajedi khara talle Tomthin question je ko kano so mayam hangbiningba question gai Q&A tawba ka aina haijabado Instagram da follow tawbiro aduga so mayam hangbiningba gai loimak hangbiro ngasi gi oinadi question je yam kanna ai je khumjaroge Q&A tawba kan doina khumage live Q&A kai yorge yumda lebe video sina hele nungaiba puspa thank you Resma hi Bidyanda live Q&A tawrase live tawbado dine live nathaba oina tawjeba live tadi question ju habdi mayam ju khara khallaga leidina khara unique oba question hange kaina pasna khalla kanda hangbiro ba live kidi kaidorani chaksarbo dagi no it's now kyano kaideno adu hangbo khatane ba dun taba atopa khara
ꯌꯨꯅꯤꯛ ꯑꯣꯏꯕ ꯂꯩꯗꯅ ꯑꯗꯨ ꯈꯜꯂꯒ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯣ ꯀꯅꯥꯅꯣꯃ ꯂꯥꯏꯚ ꯌꯦꯡꯕ ꯂꯥꯛꯏꯅ ꯃꯤꯁ ꯑꯣꯏꯒꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯔꯦꯡꯕꯝ ꯑꯖꯦ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯁꯧꯒ꯭ꯔꯤ ꯆꯥꯔꯦ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯝꯕꯒ ꯕꯤꯗ꯭ꯌꯥꯅꯟꯗ ꯕꯥꯏ ꯄ꯭ꯔꯣꯐꯦꯁꯟ ꯑꯩꯁꯦ ꯅꯔꯁꯤꯡ ꯂꯦꯛꯆꯔꯔ ꯑꯣꯏꯖꯕꯅꯦ ꯑꯗꯣ ꯀꯣꯏꯁꯟꯁꯤꯡꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯣ ꯉꯥꯟꯕꯤ ꯆꯟꯕꯤ ꯁ꯭ꯇꯦꯇꯁ ꯍꯥꯟꯅ ꯊꯝꯃꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯣꯏ ꯊꯝꯃꯛꯀꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯊꯝꯃꯛꯑꯒꯦ ꯃꯤꯂꯤꯅꯤꯌꯝ ꯉꯥꯡꯕꯝ ꯍꯥꯏ ꯑꯦꯟꯖꯦꯂꯥ ꯍꯥꯏ ꯑꯗꯒꯤ ꯂꯤꯟ ꯂꯥꯏ ꯍꯥꯏ ꯕꯦꯕꯤ ꯔꯥꯅꯤ ꯅꯣꯡꯊꯣꯝꯕꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯂꯛꯀꯤ ꯕꯦꯕꯤ ꯑꯩ ꯀꯃꯦꯟ ꯑꯃ ꯀꯥꯟꯈ꯭ꯔꯦ ꯃꯔꯛꯇ ꯀꯃꯦꯟ ꯀꯥꯟꯕ ꯌꯥꯎꯕꯁꯤꯡ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯔꯛ ꯃꯔꯛꯇ ꯀꯥꯟꯕ ꯍꯦꯛꯇ ꯌꯥꯎꯏ ꯋꯥꯏꯈꯣꯝ ꯆꯤꯡꯈꯩ ꯉꯥꯟꯕ ꯊꯦꯡꯛ ꯌꯨ ꯃꯥꯂꯦꯝ ꯊꯦꯡꯉꯣꯝ ꯈꯨꯃꯟ ꯌꯦꯛ ꯆꯥꯛ ꯆꯥꯔꯦ ꯗꯥꯏꯅꯥ ꯂꯥꯏꯁ꯭ꯔꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯔꯣꯝ ꯆꯦꯅꯦꯜ ꯃꯩꯇꯩ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇ꯭ꯔꯦ ꯀꯩꯒꯤ ꯑꯩ ꯎꯗꯤꯌꯦ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯑꯦꯝ ꯗꯤ ꯅꯋꯥꯖ ꯒꯨꯗ ꯏꯚꯅꯤꯡ ꯕꯤꯜꯀꯤꯁ ꯁꯥꯍꯅꯤ ꯅꯣꯏꯈꯠꯄ ꯃꯥꯜꯂꯦ ꯆꯦꯁꯦ ꯃꯥꯟꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯑꯩ ꯅꯣꯏꯅꯤꯡꯉꯤ ꯊꯣꯛꯆꯨꯝ ꯑꯔꯕꯤꯟꯗ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯝꯕꯒ THH ꯆꯦꯁꯦ ꯀꯥꯏꯗꯩꯅꯣ ꯈꯨꯔꯥꯏꯗꯒꯤ ꯑꯦꯝ ꯗꯤ ꯅꯋꯥꯖ ꯍꯥꯏ ꯃꯥꯏꯕꯝ ꯑꯂꯤꯖꯥ ꯆꯦ ꯕꯂꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯀꯔꯝꯕ ꯗꯥꯏꯂꯣꯛ ꯇꯧꯔꯛꯁꯤꯒꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯉꯝꯕ ꯇꯥꯔꯗꯤ ꯇꯧꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯑꯦꯅꯔꯖꯤ ꯀꯌꯥ ꯌꯥꯎꯗꯦ ꯒꯥꯏꯁꯤꯂꯨꯡ ꯊꯥꯏꯃꯩ ꯁꯤ ꯀꯣꯏꯁꯟꯁꯦ ꯅꯣꯏ ꯀꯣꯟꯅ ꯍꯪꯉꯛꯑꯣꯀꯣ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯇꯧꯕꯒꯤ ꯀꯣꯏꯁꯟ ꯍꯪꯒꯗꯕꯗꯨꯗ ꯑꯣꯏꯅ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯟꯅꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯨꯏ ꯄꯥꯟꯃꯤ ꯍꯥꯏ ꯏꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯑꯊꯣꯏ ꯁꯤꯝꯔꯦ ꯍꯥꯏ ꯖꯤꯡ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤ ꯊꯤꯌꯥꯝ ꯍꯜꯂꯣ ꯁꯪꯒꯤꯇꯥ ꯂꯩꯇꯥꯟꯊꯦꯝ ꯍꯥꯏ ꯑꯦꯝ ꯗꯤ ꯅꯋꯥꯖ ꯏꯆꯦ ꯏꯁꯩ ꯁꯛꯂꯣ ꯅꯣꯏ ꯏꯁꯩ ꯁꯛꯂꯣ ꯍꯦꯛꯇ ꯍꯥꯏ ꯏꯁꯩꯁꯨ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯔꯟꯖꯤꯇꯥ ꯁꯥꯄꯝ ꯍꯥꯏ ꯗꯌꯥꯅꯟꯗ ꯀꯪꯂꯩ ꯌꯥꯝ ꯆꯥꯛꯆꯩ ꯁꯣꯃꯦꯟ ꯃꯩꯇꯩ ꯍꯥꯏ ꯍꯟꯖꯕꯝ ꯄ꯭ꯔꯦꯃꯥꯕꯇꯤ ꯍꯥꯏ ꯁꯪꯒꯤꯇꯥ ꯂꯩꯇꯥꯟꯊꯦꯝ ꯈꯔ ꯀꯨꯏꯅ ꯇꯧꯁꯦ ꯂꯥꯏꯚꯁꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯇꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯝꯃꯒ ꯇꯣꯛꯑꯒꯦꯅ ꯇꯧꯕꯅꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯨꯛꯁꯦ ꯈꯔ ꯅꯥꯕ ꯑꯗꯨꯒꯤ ꯍꯦꯜꯂꯣ ꯆꯔꯆꯤꯜ ꯑꯂꯥꯡꯕꯝ ꯁꯣꯝꯁꯨ ꯂꯥꯏꯚ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤ ꯔꯣꯃꯦꯟ ꯃꯩꯇꯩ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦ ꯂꯛꯀꯤ ꯕꯦꯕꯤ ꯆꯦꯒꯤ ꯁꯝꯗꯣ ꯆꯍꯤ ꯀꯌꯥ ꯈꯥꯛꯏꯅꯣ ꯑꯩꯁꯨ ꯌꯥꯝ ꯁꯪꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯀꯨꯏꯔꯦ ꯀꯛꯇꯕ ꯍꯟꯗꯛ ꯀꯛꯀꯦꯅ ꯇꯧꯔꯤꯅꯦ ꯀꯦꯌꯔꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯖꯨꯂꯤꯌꯥ ꯍꯩꯁꯅꯥꯝ ꯆꯦꯒꯤ ꯂꯥꯏꯐ ꯉꯁꯤꯗꯤ ꯌꯥꯎꯔꯦ ꯌꯦꯁ ꯁꯣꯃꯦꯟ ꯃꯩꯇꯩ ꯌꯦꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯣꯀꯦ ꯅꯇꯧꯗꯣ ꯁꯛꯂꯛꯑꯣ ꯅꯇꯧꯗꯣ ꯑꯠꯆꯥ ꯌꯦꯡꯁꯤꯟꯅꯗꯅ ꯇꯧꯕꯗꯣ ꯑꯩ ꯍꯩꯇꯦ ꯇꯣꯝꯊꯤꯟ ꯅꯣꯡꯃ ꯀꯩꯅꯣꯝ ꯆꯥꯁꯦ ꯑꯩ ꯀꯣꯡꯒꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯦ ꯁꯞꯁꯀ꯭ꯔꯥꯏꯕꯔꯈꯩꯗꯣ ꯑꯩ ꯑꯁꯦꯡꯕꯗꯤ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯕꯔꯈꯩꯒ ꯄꯨꯜꯂ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒ ꯀꯣꯔꯣꯅꯥꯁꯤꯅ ꯍꯦꯛ ꯂꯣꯏ ꯁꯣꯏꯍꯜꯂꯦ ꯑꯁꯦꯝ ꯖꯤꯅꯤꯇꯥ ꯗꯦꯕꯤ ꯆꯥꯛ ꯆꯥꯔꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤ ꯅꯣꯏꯍꯟꯒꯅꯨ ꯌꯥꯝ ꯋꯥꯕꯅꯦ ꯑꯕꯦꯔꯟꯖꯟ ꯈꯔꯗꯤ ꯅꯣꯏꯅꯤꯡꯉꯦ ꯕꯤꯜꯀꯤꯁ ꯁꯥꯍꯅꯤ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯀꯣꯟꯅ ꯍꯪꯕꯤꯔꯛꯑꯣ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯇꯧꯕ ꯀꯥꯟꯗ ꯖꯨꯂꯤ ꯀꯣꯟꯁꯝ ꯆꯦꯒꯤ ꯁꯝꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯉꯥꯎꯔꯦ ꯐꯗꯤ ꯐꯖꯗꯕꯅꯦꯕ ꯍꯥꯟꯅꯕꯨꯗꯤ ꯈꯔ ꯐꯖꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯜꯂꯦ ꯁꯨꯝꯆꯤꯠ ꯆꯨꯖꯥꯛ ꯃꯁꯝ ꯖꯧ ꯖꯧ ꯂꯥꯎꯔꯦ ꯀꯥ ꯌꯧꯈ꯭ꯔꯦ ꯁꯟꯖꯣꯏ ꯁꯤꯡ ꯆꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯁꯦꯡꯕꯔꯥ ꯑꯗꯨꯑꯣꯏꯗꯤ ꯊꯦꯡꯛ ꯌꯨ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯥꯏꯚ ꯇꯧꯗꯣꯏꯅꯣ ꯑꯔꯕꯤꯟꯗ ꯉꯥꯛꯇꯪ 30 ꯃꯤꯅꯠꯁꯃꯨꯛ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯤꯔꯖꯤꯠ ꯅꯣꯡꯊꯣꯝꯕꯝ
Can I get a shout out please? Of course, yes. Bridget Nongthombam. Arun Singh nga chaye khudi che se sound ka. Bobin Rabina mayang lambam che se kai de no ai khurai de ne. Ireng bam Ajay Kumar. Blushing yamna tauba pakhangdo online laktabra. I'm a big fan of him. Lakte ne. Ai ngai ne ngasai de. Mayam ai wari ma lei. Wari se video ama semaga oina hairage. Masak yam phajaba nupa amana propose torokpai wari video ama semaga oina hairage. Dayananda Kanglei Facebook username amta Niranda Mayang Lambam. Niranda KNIRANDA Mayang Lambam. Nia Juyu Saugri ka irombaga. Tina Pukrambam Hai. Jerina Jayam Noiraba Mala Yumda Lebdagi. Yam di noidavni. Kara di noire. Julia Haisnam Chehoigi se Kakching Thongamga kayam lapnagi. Ay Kakching din nati. Kurai day ni. Ram channel Maitai. Hi. Hey Cruzen Vidya Lakshmi Che Kenyan Sage Saugrega Iron Baga Nome Amgisu Hybiro in Jan Kake Janarage Toichingams Jesak Pazana Udi Koi Udino Mumbai Traga Netroga the Berana Traga Maise Pakman Mazita Utravara Tomtin Je Kayure Tomtin ATS Nang Muchan Kedor Hoi Chang Dune si Corona problem Zelor Kanda Sangita Ngai Ringa Sisu Ngai Kigani Punsina Ton Hai Tewa Ikaise Lucky Baby Che Facebook the photo to in a Tagat Piro Tagalake Nang like Toropodo Romita Dina Kamdori Jenny Randa Nungai Romes Hai Kangen Irom Yam Paseche thank you Roman Mitei comment me am skip to the video parido like Oima I think I'm right Pada di more ay comment pabirakte nam harkani on wits and gaming omes nungai hi because live stream nang min ko thon se phajai na because live harga space thamaga stream haija Romita Daina kari maten charge saugri ge iron pakka tokchom arbinda che hoida lake jaga se lao ne nang ne yambunga cha ne degi rohit haibra amado aduga face of money mala program se nungai ne nungai ri kanbiningba haibira o khara angamba khumjage lens angoms cheche nungsibi how my bam Elisa Jebalagi Tabaton film gi kaikuna botol na thombe matang do oina tause matem tak ai actor sunatte singer sunatte do na haitabani ne he mayam video nungai ba ma semak o manishana moirang tem aina video semaga mayam di yeng di hekta yeng bidabadu da ai se hojikan se interest khara halabani ne Hi Caroline Lasra. Hi Caroline. BM Sophia Chaksare. Nomai Tempari hai mache nungai rapo ado kai mathel charage. Nungai riye saukri ka irom paka. Romes saukri irom ba dagi. Nomai Tempari thank you. Arun Singh. Ay pasatok pa malabra. Thank you. Konjeng bam Ramesh hi Aboy Kuntra pam chaksare Naubi chaksare Mahesh hi Tomthin Kurai Konsam Lekai Mahesh chaksare Ranjit Singh Mahesh Nauribam wow hi Anjar Aribam chaksare Boita chaksare Mahesh Nauribam hi Nomai Tempari mai te mache nang se konjel se ta bayam nungai thank you
Sangeeta Leitan-Them Mahesh Nauribam ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ sorry Mahesh Nauribam Hi Thoy Ranjit Singh Wow Bits channel chegi phone number do yam thuna breng breng hairake Karya chegi phone number do yam thuna breng breng hairake haise gyan tat ai kharai deginne Sangeeta Maibam mukbang toro ai chabi video se ai se kya haitare ne tawrise mayamna chabi video am yengning ba aina haitare ne Sister photo capture yam haye sister se Soma Male on bits Nai Soma Male haibado haibirakleganu ai taba pamsedre mayamna ibu thina haibi Mahesh Nauribam chaksare Naubi Chungkham chaksare Miss Kate spec lauthok pa yak katara spec lauthok de uraroi udre se amta phareni udeva yadeva kayokre Jegin phone number do amta breng breng har oye bit channel harai 9856 765432 Tahora banatro Thoi hizam chaksare Sogri ka irombaga Romesh Khurai konsam like kai ai haigri ngosai degi binan laisram ekhurai deine Romita cheche bidia thoida phone toraga prank taw adu yabzani ne ai nang huji haidore is ma ji yengamni ne nang si dai Sabir my tore sin maze runner enter The Green Inferno Sabir The Green Inferno ngasi gi nimit yengdraba Sabir मेरे हाथ में मर गया तू समझना जेकी लाइस्रम जैसे सोमाया माल सोमाजे मान मुझे हायरा नो मैंने am थी हाइबी आइबो वाइकोम चिंखे ngan ba live yeng bu nungai thank you SK Abbas Sogri ka iron baga chai laisram kanta wow nihalaram chikai lam de no khurai de Rajan Mesna Leisapi Laisram kanta chenang khonjen yam ngawe thank you namai tempari mache welcome deki JKK YouTube channel Jefferson KSH blog wow pusang do chenang siam nungsi thank you Laisram kanta che somaya male kaida male no noina soma male haramina aingonda thina ngang biye a boy che video thagalake tawne ujikan je khara hakchang je khara nungai tabasida tawribani thoi mutum je siam nungsi mayamna nungsi biduna dum leibiyu ai hakpu nongmadi aisu matik chabu oijage ses Laisram kanta che mukbang toro mukbang je ai chabai video ai pisum jeng wangang da tak si ka dongni kamai dongni sorry kayora ai je mukbang je kaya haite aina tawri paksu pakte chabai video chare dinthoi Soibam Rina Sogri ka irombaga Naurem Anjali takchare Bits channel ang sahay ga dudi SK Abbas Sogri ka ironbaga Sigi la de visit hai na makon tho me hojik thot konsum lai kai wai no konsum lai kai on bits sister na no ma phi la khalaga capture tawbudo phajai thank you ai jo do video de pam nungai shuma ngang
Hi Che, lockdown manungse nungairibo nungaite. Boring. Yam chui. Tawpham khangde. Sangita maibam inaupi nokan biduga chara o achapot. Hꯧzikan moi video da yause yade haba. Rumita Aya Kowe Che Krinda. Ay gyan tadre. Irengbam Ajay Kumar, looking gorgeous. Thank you. Waiting for your next vid. See you around. Aigi hanagi video di kharadi yengbiko aduga hairau waiting for next video kaina yengdi yengdana Mahmud Faridul Islam Che nungsibi yam nungsi. Laisang temthoi hai Che nungsibi chakcharbo chakchare. Arun Singh Chechegi wa khongang se yam nungsi. Thank you. Mahesh Narabam. Bisumju. Sagol Sem Abena kay comment padruse nangonda udaba male skip adum tawe ay mapado. Sagol Sem Abena. Oh, ay hujik to ine. Sana tomba luwang Che se kya surage. Chahi yam me minuna chahi do mange. Life thare ko ding chahi yange ay kai hay mandana. Choy Razen choy rabi samlang do hagatlo adunena pasay. Samlang hagat pagi mai ko pak to ura na mam chen gini to won. Viral chapna pi malay pado. Sai dom ta hagat pio. Ay di sai hagat la su phajai sai hagat ta su phajai ya to ra hagat la su pam do. Adumai to do na ai su. Romita Daina Che pung kya da hogat ke. Ha kan do dugum pa. Kaya tek na hogale. Che ke live stream che kanana kay ngang no male hane he yeng bada. Ngange ba ay na yam manjaning bay tap ta ngange ba. Ay ke manjaning de ko. Yam manjaning bay tap ta thi ke somaya manjaning e kana yam thi hai bi ba ibo ay ta bangam da yam yaure. Aduna talle. Thangjam Naresh. Che chahi kya surage. Ay chahi je na jam hangi je ai je chahi je. Kun taret hele. Kun taret hele. Che video thagala o ngai ye live stream kanta thagala adam. Razen thok chom che se soma male. Tonti chakzare. KH Salima. Ay chahi hai greko. Good morning RK. Kai kan chaga. Khangje. On bits and gaming omes. Sister live yang bayam nungai yang. Thank you. Herozit chiche sahi kya surage kai hotna rege chiche ai chahi hai kre hojikta hotna kari hotna rege so hai kre adu mayam ai nang sa haijaba Q&A tauge tause habdo adu do ina hangbiro mayam na khangbining basing ai ge Instagram da follow tawbiro adu Instagram da hangbiro ai hana notification pizarake aduga mayam na hangning ba hangbiro ai Instagram ni randa mayang lambam haina lerangani adu follow tawbiro aduga mayam hangning ba kai adu da hangbiro Arun Singh Che natural beauty ne thirasu phajarasu kem kaide pukchel sengade dune pukchel bu sengade Blackpink says minga che kai lam de no kurai de ne Mahesh Naurabam Birgit Singh nice thank you JKK YouTube channel ai YouTube channel hak tok pane Blackpink che camera se kitang seng bu wat pa mal hoi walam gani ai camera je ahong bani ne ai phone je camera ma mai jam de tai thura kai de to kane ya phone ahong bani na upai lete ai sam khar thada jage ko mayam upai lete ai mayam pai ba ai mai urin no khang ni ba
ꯊꯣꯏ ꯃꯥꯏꯔꯦꯝꯕꯝ ꯆꯦ ꯐꯦꯁꯕꯨꯛꯇ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯈ꯭ꯔꯕꯣ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯕ ꯃꯤ ꯐꯦꯁꯕꯨꯛꯀ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯗ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯤꯈꯩꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯉꯁꯤ ꯀꯩꯅꯣꯝꯃ ꯍꯥꯞꯈꯤꯕꯅꯦꯕ ꯁ꯭ꯇꯦꯇꯁ ꯑꯃ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯏ ꯁꯦꯝꯖꯔꯛꯀꯦ ꯊꯣꯏ ꯅꯪꯒꯤ ꯑꯟꯁꯔꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯄꯤꯔꯛꯑꯒꯦ ꯁꯥꯟꯇꯤꯕꯂꯥ ꯆꯥꯛ ꯆꯥꯔꯦ ꯑꯦꯁ ꯍꯥꯎꯂꯦꯟ ꯕꯥꯏ ꯐꯩ ꯆꯦꯆꯦ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯦꯟ ꯖꯤ ꯁꯔꯥꯅꯤ ꯆꯥꯛ ꯆꯥꯔꯦ ꯎꯃꯥꯅꯟꯗ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯁꯦ ꯈꯨꯔꯥꯏꯗꯒꯤꯅꯦ ꯇꯣꯝꯊꯤꯟ ATS ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯃꯔꯛꯇ ꯄꯥꯗꯕꯒꯨꯝꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯗꯕ ꯌꯥꯗꯦ ꯁꯒꯥꯐꯝ ꯑꯟꯖꯟ ꯏꯁꯩ ꯇꯧꯁꯦ ꯏꯆꯟ ꯏꯁꯩꯁꯦ ꯍꯩꯇꯕꯅꯦ ꯑꯩꯅ ꯁꯥꯒ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯣꯛꯅꯕꯤꯅꯤ 20 ꯆꯍꯤ 30 ꯁꯨꯔꯕꯣ ꯍꯥꯏꯁꯦ ꯁꯨꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪꯒꯤ ꯃꯃꯥꯡꯗ ꯆꯍꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯔꯣꯞꯁꯟ ꯗꯥꯝꯁ ꯍꯥꯏ ꯍꯥꯎ ꯁꯥꯟꯇꯤꯕꯜꯂꯥ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯄꯥꯔꯤꯗꯤ ꯀ꯭ꯔꯨꯁ ꯆꯦ ꯃꯊꯦꯜ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯟꯕꯒ ꯇꯣꯝꯊꯤꯟ ꯑꯆꯥꯄꯣꯠ ꯔꯣꯃꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯆꯦꯆꯦ ꯑꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎꯗ ꯌꯦꯁ ꯄ꯭ꯔꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯣꯝꯊꯤꯟ ꯊꯤꯜꯂꯛꯀ ꯑꯆꯥꯄꯣꯠ ꯊꯤꯜꯂꯛꯀꯦ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯛꯑꯣ ꯑꯩꯁ ꯅꯣꯡ ꯆꯨꯔꯦ ꯅꯣꯏ ꯑꯗꯥꯏꯗ ꯅꯣꯏ ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯅꯣꯡ ꯆꯨꯔꯦ IMMDS ꯍꯥꯏ ꯔꯣꯃꯤꯇꯥ ꯗꯥꯏꯅꯥ ꯑꯩꯗꯤ ꯄꯨꯡ 9ꯗ ꯍꯧꯒꯠꯂꯦ ꯆꯦꯟꯅꯤꯔꯟꯗ ꯁꯦꯝ ꯀꯦꯇꯒꯣꯔꯤ ꯕꯤꯔꯖꯤꯠ ꯁꯤꯡ ꯅꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯂꯤꯟꯊꯣꯏ ꯀꯣꯟꯊꯧꯖꯝ ꯆꯥꯛ ꯆꯥꯔꯦ ꯆꯍꯤ 27ꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯂꯤꯔꯦ ꯄꯪꯍꯥꯏꯗ ꯍꯥꯏ ꯅꯣꯏ ꯃꯌꯥꯝꯅ ꯆꯦꯆꯦ ꯂꯣꯏ ꯀꯧꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯤꯕ ꯐꯤꯂꯤꯡ ꯇꯧꯔꯦ ꯂꯤꯟꯊꯣꯏ ꯌꯨ ꯑꯥꯔ ꯁꯣ ꯀ꯭ꯌꯨꯠ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯟ ꯁꯤꯡ ꯆꯦꯁꯦ ꯌꯥꯝ ꯆꯦꯒꯤ ꯁꯝꯁꯦ ꯍꯥꯏꯗꯣꯏꯔꯥ ꯌꯥꯝ ꯄꯥꯝꯃꯦ ꯁꯝꯁꯦ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ IMMDMS ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯒꯨꯗ ꯃꯣꯔꯅꯤꯡ RK ꯆꯦꯒꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯕꯤꯔꯖꯤꯠ ꯁꯤꯡ ꯅꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯅꯣꯡꯃꯥꯏꯊꯦꯝ ꯄꯥꯔꯤ ꯃꯩꯇꯩ ꯃꯆꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯝ SS ꯆꯦ ꯌꯥꯝ ꯅꯩꯔꯦꯀꯣ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯔꯣꯏ ꯃꯃꯤꯡꯁꯦ ꯈꯨꯔꯥꯏ ꯀꯥꯏ ꯋꯥꯏꯅꯣ ꯆꯦ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏ ꯍꯥꯏ ꯀꯩꯗꯧ ꯀꯣꯏꯗ꯭ꯔꯤꯅꯣꯅꯦ ꯃꯣꯅꯥꯂꯤꯁꯥ ꯗꯦꯕꯤ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯇꯣꯟ ꯑꯣꯟꯂꯤ ꯑꯩ ꯅꯣꯏꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤꯡꯁꯦ ꯎꯔ ꯅꯣꯛꯅꯤꯡ ꯅꯥꯎꯇꯣꯟ ꯑꯣꯟꯂꯤ ꯍꯥꯏꯁꯤꯗꯤ ꯑꯩꯁꯨ ꯄꯨꯛꯆꯦꯟ ꯌꯥꯝ ꯁꯦꯡꯉꯦ ꯋꯥꯏ ꯃꯅꯤꯍꯥꯔ ꯃꯩꯇꯩ ꯍꯥꯏ ꯁꯒꯥꯄꯝ ꯃꯟꯖꯟ ꯍꯥꯏ ꯃꯣꯅꯥꯂꯤꯁꯥ ꯗꯦꯕꯤ ꯆꯦꯆꯦꯁꯦ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯔꯣꯏ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕꯤꯔꯛꯑꯣ ꯌꯦꯁ ꯑꯩ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯔꯦ ꯅꯪ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯔꯨꯅꯨ ꯅꯥꯎꯔꯦꯝ ꯑꯟꯖꯂꯤ ꯗꯦꯕꯤ ꯆꯦ Q&A ꯇꯧꯁꯦ Q&A ꯇꯧꯗꯣꯏꯅꯦ ꯑꯗꯨꯒꯤꯅꯦ ꯁꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ Q&A ꯇꯧꯁꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯎ ꯍꯪꯅꯤꯡꯕ ꯃꯈꯩ ꯑꯗꯨꯕꯨ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯕ ꯈꯔ ꯃꯌꯥꯝ ꯃꯥꯟꯅꯗꯕ ꯀꯣꯏꯁꯟ ꯈꯔ ꯍꯪꯕꯤꯔꯛꯑꯣ IMMDMS ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯎꯊꯣꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ IMMDMS ꯅꯪꯁꯨ ꯌꯨꯇ꯭ꯌꯨꯕꯔꯔꯣ S ꯍꯥꯎꯂꯦꯟ ꯕꯥꯏ ꯐꯩ ꯆꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯕꯥꯏ ꯐꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯪꯕꯤꯔꯛꯑꯣ Q&A ꯀꯃꯥꯏ ꯄꯥꯗꯣꯏꯅꯣ ꯁ꯭ꯀꯨꯏꯁ ꯍꯥꯏꯗꯣꯏꯔꯣ ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯄꯥꯎꯕ ꯊꯣꯛꯇ꯭ꯔꯦꯗ ꯃꯪꯂꯦꯝꯕ SKWY ꯅꯥꯎꯇꯣꯟ ꯑꯣꯟꯂꯤ ꯏꯁꯩ ꯇꯧꯁꯦ ꯏꯁꯩꯁꯦ ꯑꯃꯅꯤ ꯇꯧꯖꯔꯛꯏꯕ ꯅꯣꯏꯅ ꯅꯣꯛꯅꯔꯒ ꯄ꯭ꯔꯤꯇꯤ ꯊꯣꯛꯆꯣꯞ ꯅꯣꯛꯅꯔꯣꯏ ꯆꯦ ꯏꯁꯩ ꯁꯛꯁꯦ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯌꯥꯝ ꯑꯃꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯅꯤ ꯁꯛ 30 ꯃꯤꯅꯠ ꯁꯨ ꯂꯩꯔꯝꯃꯦ ꯁꯒꯥꯄꯝ ꯑꯟꯖꯟ ꯏꯆꯟ ꯏꯁꯩ ꯇꯧꯁꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ
ꯂꯤꯌꯣꯟ SLM ꯁꯤ ꯆꯦꯒꯤ ꯁꯝ ꯍꯥꯏꯒꯠꯂꯗꯤ ꯈꯪꯅꯤ ꯍꯥꯏꯁꯤꯅꯦ ꯈꯪꯗꯣꯏꯅꯦ ꯅꯣꯏ ꯂꯣꯏ ꯆꯦꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯗꯦꯕꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯊꯕꯥꯇꯣꯟ ꯁꯒꯣꯜ ꯁꯦꯝ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯝ ꯃꯤꯠ ꯁꯣꯛꯄ꯭ꯔꯣ ꯃꯤꯠ ꯁꯣꯛꯑꯦ ꯆꯍꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯤꯠ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏ ꯈꯨꯔꯥꯏ ꯀꯥꯏ ꯋꯥꯏꯅꯣ ꯈꯨꯔꯥꯏ ꯀꯣꯟꯁꯨꯝ ꯂꯩꯀꯥꯏ ꯅꯪ ꯃꯤꯡꯁꯤꯅ ꯃꯔꯣꯝ ꯆꯦꯅꯝ GR ꯁꯪꯃꯥ ꯍꯥꯏ ꯊꯣꯛꯆꯝ ꯑꯣꯔꯕꯤꯟꯗ ꯁꯤꯡ ꯆꯨꯔꯦ ꯑꯣ ꯅꯣꯡ ꯌꯥꯝ ꯀꯟꯅꯗꯤ ꯍꯩꯊꯗꯦ ꯑꯩꯈꯣꯏꯗꯤ ꯍꯦꯔꯤꯁꯟ ꯁꯣꯔꯣꯛ ꯍꯥꯏꯕ ꯅꯣꯡ ꯈꯔꯗꯤ ꯆꯨꯕ ꯍꯧꯔꯦ ꯗꯌꯥꯅꯟꯗ ꯀꯪꯂꯩ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯣ ꯌꯥꯝ ꯅꯩꯈꯤ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯔꯣꯏꯕ ꯔꯣꯃꯤꯇꯥ ꯍꯣꯏꯗꯗꯤ ꯅꯣꯡ ꯆꯨꯗꯦꯅ ꯍꯥꯏꯔꯦ ꯁꯟꯖꯅꯥ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯝꯕꯒ ꯆꯥꯔꯦ ꯇꯣꯝꯊꯤꯟ ꯑꯩ ꯀꯣꯅꯨꯡ ꯃꯃꯥꯡꯗꯩꯅ ꯅꯣꯏꯒ ꯅꯛꯅꯔꯦ ꯀꯣꯅꯨꯡ ꯃꯃꯥꯡꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯅꯛꯅꯗꯦꯗ 20 ꯑꯩꯗꯤ ꯆꯤꯆꯦ ꯀꯧꯗꯦꯀꯣ ꯑꯩꯅ ꯍꯟꯕꯅꯤꯅ ꯑꯣꯀꯦ ꯂꯤꯌꯣꯟ ꯆꯨꯗꯦ ꯆꯦ ꯑꯣꯀꯦ ꯀꯥꯔꯠ ꯄꯥꯀꯔ ꯐꯤꯖꯝꯆꯥ ꯍꯥꯏ ꯆꯦꯅꯝ GR ꯁꯪꯃꯥ first time I came to your live stream thank you so much ꯑꯔꯨꯟ ꯁꯤꯡ ꯅꯣꯡ ꯆꯨꯔꯦ ꯑꯩꯈꯣꯏꯁꯨ ꯑꯣꯀꯦ ꯊꯣꯏ ꯆꯤꯡꯉꯥꯝꯁ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯇꯥꯔꯛꯑꯦ ꯆꯦ ꯍꯧꯖꯤꯛꯀꯥꯟ ꯅꯣꯡ ꯌꯥꯝ ꯆꯨꯏ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯣꯡ ꯆꯨꯏ ꯑꯩꯈꯣꯏ ꯁꯤꯗ ꯇꯞ ꯇꯞꯅ ꯃꯥꯂꯦꯉꯥꯡꯕ ꯉꯁꯥꯏ ꯑꯩ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯈ꯭ꯔꯗꯨꯗꯤ ꯀꯟꯅ ꯃꯥꯂꯦꯉꯥꯡꯕ SKWYZ ꯅꯤꯉꯣꯝꯕꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯣꯃꯦꯟ ꯁꯥꯡꯉꯗꯤ ꯁ꯭ꯀꯤꯞꯂꯣ ꯑꯩ ꯁ꯭ꯀꯤꯞ ꯇꯧꯕꯤꯈ꯭ꯔꯕ ꯁꯣꯝꯒꯤ ꯑꯩ ꯈꯪꯍꯧꯗꯔꯤ ꯆꯦꯅꯝ GR ꯁꯪꯃꯥ ꯊꯣꯏ ꯃꯥꯏꯔꯦꯡꯕꯝ ꯊꯣꯏ ꯆꯤꯆꯦꯁꯦ ꯑꯉꯥꯡ ꯑꯗꯨꯝ ꯃꯥꯜꯂꯦ 27 ꯁꯨꯕꯗꯣ ꯊꯥꯖꯗꯦ ꯍꯥꯏꯄ ꯈꯪꯗꯦꯗ ꯊꯥꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯆꯦ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯆꯦꯂꯦꯟꯖ ꯈꯔ ꯇꯧꯔꯛꯀꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯁꯒꯥꯄꯝ ꯑꯟꯖꯟ ꯏꯁꯩ ꯇꯧꯁꯦ ꯏꯖꯟ ꯑꯩꯗꯤ ꯍꯣꯖꯥꯏ ꯑꯁꯥꯝꯗꯒꯤꯅꯤꯀꯣ ꯕꯤꯛ ꯐꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯒꯥꯄꯝ ꯑꯟꯖꯟ ꯍꯦꯔꯤꯁꯟ ꯁꯣꯔꯣꯛꯈꯥꯏꯕꯝ ꯆꯦꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯃꯃꯥꯒꯤ ꯃꯤꯡꯅ ꯏꯅꯥꯎ ꯇꯣꯝꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ RK ꯆꯦꯅ ꯅꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯐꯦꯁ ꯑꯣꯐ ꯏꯆꯤꯟ ꯏꯅꯥꯎꯗ ꯅꯨꯄꯥ ꯌꯥꯎꯗꯕꯁꯦ ꯀꯩ ꯇꯧꯒꯦ ꯀꯩꯝꯇ ꯈꯟꯗꯦꯗ ꯁꯤꯅ ꯅꯨꯡꯉꯥꯏ ꯄ꯭ꯔꯤꯇꯤ ꯊꯣꯛꯆꯣꯝ ꯏꯁꯩ ꯇꯧꯖꯩꯁꯦ ꯏꯁꯩ ꯑꯃꯅꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯏꯁꯩ ꯑꯃꯅꯤ ꯁꯛꯑꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯋꯥꯔꯛꯑꯦ ꯄꯨꯡ 34 ꯃꯤꯅꯠ ꯁꯨꯔꯦ ꯊꯣꯏ ꯃꯥꯏꯔꯦꯝꯕꯝ ꯊꯣꯏ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯉꯥꯏꯕꯤꯌꯣ JK ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯁꯣꯝꯃ ꯃꯥꯜꯂꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯦ ꯄ꯭ꯔꯦꯝ SH ꯐꯦꯁꯕꯨꯛ ꯍꯥꯏꯔꯛꯑꯣ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯑꯣꯟ ꯋꯤꯠꯁ ꯑꯦꯟ ꯒꯦꯃꯤꯡ ꯑꯣꯟ ꯃꯦꯁ ꯔꯣꯁꯤꯕꯤꯅꯥꯒꯤ ꯁꯦꯟꯗꯨ ꯁꯛꯄꯤꯌꯨ ꯔꯣꯁꯤꯕꯤꯅꯥꯒꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯏꯇꯧꯁꯦ ꯅꯨꯡꯁꯤ ꯈꯪꯗ ꯃꯥꯟꯕꯔꯥ ꯃꯤꯒꯤ ꯊꯃꯣꯏ ꯑꯣꯠꯀꯟꯕꯤ ꯃꯤꯒꯤ ꯊꯃꯣꯏ ꯑꯣꯠꯀꯟꯕꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯤ ꯈꯟꯕꯔꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯣꯛꯅꯕꯤꯕ ꯍꯧꯕ ꯌꯥꯔꯅꯤ ꯖꯠꯄ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯆꯦ ꯂꯥꯏ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯖꯇꯤꯟ ꯃꯔꯛ ꯍꯥꯏ ꯀ꯭ꯋꯤꯟꯁꯤ ꯑꯂꯥꯟ ꯍꯥꯏ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎꯕ ꯕ꯭ꯂꯣꯛ ꯑꯃꯇ ꯁꯦꯝꯃꯛꯎ ꯁꯦꯝꯃꯛꯀꯦ ꯁꯒꯥꯄꯝ ꯑꯟꯖꯟ ꯏꯆꯟꯒꯤ ꯕꯤꯛ ꯐꯦꯟ ꯑꯩꯒꯤꯗꯤ ꯄꯥꯕꯤꯗꯦꯀꯣ ꯉꯁꯥꯏ ꯄꯥꯈ꯭ꯔꯗꯨꯗꯤ ꯁꯒꯥꯄꯝ ꯑꯟꯖꯟ ꯑꯩ ꯄꯥꯖꯈ꯭ꯔꯦ ꯉꯁꯥꯏ ꯖꯇꯤꯟ ꯃꯔꯛ ꯅꯃꯦꯡꯒ ꯀꯣꯟꯕꯃꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯚꯤꯛꯇꯣꯔꯤꯌꯥ ꯊꯣꯛꯆꯣꯝ ꯆꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯑꯅꯝꯕ ꯃꯇꯝꯗ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯒ ꯇꯨꯝꯃꯦ ꯃꯨꯇꯨꯝ ꯆꯥꯛ ꯆꯥꯔꯦ ꯁꯥꯟꯇꯤꯕꯂꯥ ꯅꯤꯉꯣꯝꯕ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯃꯤꯡꯁꯦ ꯅꯤꯔꯟꯗꯥ ꯁꯒꯣꯜꯁꯦꯝ ꯑꯕꯦꯅꯥ ꯑꯩ ꯀꯃꯦꯟꯁꯦ ꯅꯉꯣꯟꯗ ꯊꯣꯛꯇꯕ ꯃꯥꯜꯂꯦ ꯁ꯭ꯀꯤꯞ ꯑꯗꯨꯝ ꯇꯧꯋꯦ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯄꯥꯕꯅꯤꯗ ꯉꯁꯥꯏꯗꯩ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯏ ꯕꯣꯏꯅꯤ ꯋꯥꯍꯦꯡꯕꯝ ꯆꯦꯆꯦ ꯃꯦꯀꯞ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯣ ꯌꯥꯔꯒꯗꯤ ꯑꯩ ꯃꯦꯀꯞ ꯇꯧꯕ ꯍꯩꯇꯤꯌꯦ
ꯑꯩꯅ ꯍꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯑꯩ ꯄꯣꯠꯇꯣ ꯇꯧꯕ ꯋꯥꯅꯦꯕ ꯂꯩꯖꯕ ꯈꯔꯅ ꯌꯥꯝꯁꯨ ꯂꯩꯇꯦ ꯃꯦꯀꯞ ꯑꯥꯏꯇꯦꯝꯁ ꯑꯗꯨ ꯍꯩꯁꯨ ꯍꯩꯇꯦꯕ ꯅꯣꯠ ꯑꯣꯟꯂꯤ ꯏꯁꯩ ꯇꯧꯁꯦꯗꯤ ꯍꯥꯏ ꯉꯁꯥꯏꯗꯩ ꯀꯔꯤ ꯏꯁꯩ ꯁꯛꯂꯛꯑꯣꯒꯦꯗꯤ ꯍꯥꯏꯗꯦ ꯊꯣꯛꯆꯣꯝ ꯑꯔꯕꯤꯟꯗ ꯑꯩꯗꯤ ꯐꯨꯠꯕꯣꯜꯗꯤ ꯌꯦꯡꯉꯣꯏ ꯁꯒꯣꯜꯁꯦꯝ ꯑꯕꯦꯅ ꯏꯆꯟꯅꯨꯄꯤꯒ ꯅꯪꯒ ꯃꯁꯛ ꯃꯥꯟꯅꯩ ꯇ꯭ꯋꯤꯟꯁ ꯃꯥꯜꯂꯦ ꯃꯥꯟꯅꯕꯅꯦ ꯆꯤꯆꯦ ꯕꯥꯏ ꯕꯥꯏ ꯑꯩ ꯂꯥꯏꯚ ꯌꯥꯎꯗꯔꯦ ꯔꯣꯃꯤꯇꯥꯗꯥꯏꯅ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯕꯣꯌꯥꯏ ꯒꯦꯃꯤꯡ ꯕꯣꯜ ꯌꯦꯡꯂꯣꯏꯗ꯭ꯔꯣ ꯑꯩ ꯕꯣꯜ ꯌꯦꯡꯉꯣꯏꯗ ꯄ꯭ꯔꯦꯝ ꯑꯦꯁ ꯑꯩꯆ ꯐꯦꯁꯕꯨꯛ ꯑꯥꯏ ꯗꯤ ꯑꯩꯒꯤ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯁꯒꯣꯜꯁꯦꯝ ꯑꯕꯦꯅ ꯅꯪꯅ ꯏꯕ ꯀꯃꯦꯟ ꯊꯣꯛꯇꯕ ꯃꯥꯜꯂꯦꯀꯣ ꯁꯥꯡꯅ ꯏꯕ ꯀꯃꯦꯟ ꯊꯣꯛꯇꯕ ꯃꯥꯜꯂꯦ ꯑꯠꯆꯥ ꯑꯗꯨꯝꯕ ꯑꯣꯏꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗ ꯊꯣꯛꯇꯦ ꯑꯩ ꯑꯊꯣꯛꯄꯈꯩꯗꯤ ꯂꯣꯏ ꯄꯥꯔꯕꯅꯦꯕ ꯂꯤꯟꯗꯥ ꯅꯣꯡ ꯆꯥꯛ ꯆꯥꯔꯦ ꯖꯇꯤꯟ ꯃꯔꯛ ꯍꯜꯂꯣ ꯃꯦꯗꯥꯝ ꯍꯥꯏ ꯄ꯭ꯔꯤꯇꯤ ꯊꯣꯛꯆꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯈꯣꯟꯖꯦꯜꯁꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯏꯈꯣꯝ ꯆꯤꯡꯈꯩꯉꯥꯟꯕ ꯁꯣ ꯅꯥꯏꯁ ꯁꯣꯡꯁ ꯋꯥꯎ ꯏꯉꯣꯕ ꯆꯣꯝ ꯅꯣꯛꯅꯔꯣꯏ ꯊꯦꯡꯀ꯭ꯌꯨ ꯁꯥꯟꯇꯤꯕꯂꯥ ꯆꯦꯁꯦ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯗꯥꯟꯁ ꯇꯧꯕꯗꯤ ꯍꯩꯇꯦ ꯑꯁꯦꯡꯕꯒꯤ ꯁꯛꯇꯤ ꯁꯂꯥꯝ ꯆꯦꯒꯤ ꯃꯤꯠꯁꯦ ꯖꯣꯀꯔ ꯌꯥꯝ ꯃꯥꯜꯂꯦ ꯃꯤꯠꯁꯦ ꯖꯣꯀꯔ ꯃꯥꯜꯂꯤ ꯀꯩ ꯃꯥꯟꯕꯅꯦ ꯏꯟꯗ꯭ꯔꯍꯤꯖꯝ ꯍꯥꯏ ꯇꯣꯟꯇꯤ ꯑꯌꯥ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯔ ꯂꯩꯔꯝꯃꯦ ꯁꯤꯟꯐꯝ ꯑꯣꯟꯅꯔꯦꯀꯣ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩ ꯕꯣꯏꯅꯤ ꯋꯥꯍꯦꯡ ꯄꯥꯝ ꯆꯦꯆꯦ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯩ ꯁ꯭ꯀꯤꯞ ꯇꯧꯗꯦꯀꯣ ꯊꯣꯛꯂꯛꯄꯒꯤ ꯂꯣꯏ ꯄꯥꯔꯕꯅꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ 30 ꯃꯤꯅꯠꯁ ꯈꯛ ꯈꯟꯕꯅꯦ ꯑꯗꯣ 40 ꯃꯤꯅꯠꯁ ꯁꯨꯖꯜꯂꯛꯇꯣꯔꯦ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯦ Q&A ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯁꯦ ꯑꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯈꯪꯕꯤꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯍꯪꯕꯤꯔꯛꯑꯣ ꯀꯥꯏꯗ ꯍꯪꯕꯤꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯀꯣꯏꯁꯟ ꯍꯪꯐꯝꯗꯣ ꯑꯩ ꯍꯥꯞꯆꯔꯛꯑꯒꯦ ꯁ꯭ꯇꯦꯇꯁꯇ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯥꯏ ꯗꯤꯁꯦ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯑꯃꯅ ꯂꯩꯕꯅꯦ ꯑꯗꯨ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕꯁꯤꯡ ꯂꯣꯏꯅ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯑꯟꯁꯔꯁꯤꯡꯗꯣ ꯈꯨꯝꯖꯔꯛꯑꯒꯦ ꯃꯦꯟ ꯄꯔꯄꯁ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯁ 1 ꯃꯤꯅꯠ ꯕꯣꯏꯅꯤ ꯁ꯭ꯀꯤꯞ ꯇꯧꯗꯦꯀꯣ ꯁꯣꯅꯤꯌꯥ ꯍꯥꯏ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯈꯔ ꯊꯨꯅ ꯄꯥꯔꯒ ꯇꯣꯏꯖꯝ ꯕ꯭ꯔꯣꯖꯦꯟ ꯂꯥꯏꯚ ꯊꯥꯔꯝꯃꯤꯅꯦ ꯃꯌꯥꯡꯂꯝꯕꯝ ꯅꯣꯗꯤꯌꯥ ꯆꯥꯟ ꯑꯩꯒꯤ ꯄꯥꯔꯝꯗꯦ ꯆꯦ ꯑꯩ ꯎꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯣꯛꯇꯕ꯭ꯔꯥ ꯑꯃ ꯇꯧꯔꯦ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯄꯥꯕꯅꯦꯕ ꯑꯖꯦꯔꯨꯗꯤꯟ ꯑꯩꯁꯦ ꯈꯨꯔꯥꯏꯗꯒꯤꯅꯦ ꯕꯨꯃꯦꯁꯣꯔꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯝꯕꯒ ꯆꯥꯔꯦ ꯔꯣꯃꯤꯌꯣ ꯆꯥꯛ ꯆꯥꯔꯦ ꯑꯔꯨꯟ ꯁꯤꯡ ꯁꯥꯎꯠ ꯚꯤꯗꯤꯑꯣ ꯂꯣꯏꯔꯝꯗꯥꯏꯗ ꯀꯃꯦꯟꯁ ꯍꯥꯞꯄꯒꯤ ꯇꯥꯏꯞꯇ ꯇꯧꯕꯅꯦ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯑꯩꯁꯨ ꯔꯣꯃꯤꯌꯣ ꯈꯨꯔꯥꯏꯗꯩꯅꯦ ꯇꯣꯏꯖꯝ ꯕ꯭ꯔꯣꯖꯦꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯨꯁꯤꯜ ꯍꯥꯏ ꯃꯌꯥꯡꯂꯝꯕꯝ ꯅꯣꯗꯤꯌꯥ ꯆꯥꯟ ꯑꯩ ꯍꯧꯖꯤꯛꯇ ꯄꯥꯈ꯭ꯔꯗꯨꯗꯤ ꯕꯤꯅꯣꯇꯥ ꯀꯝꯕꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯍꯪꯕꯤꯅꯤꯡꯕꯁꯤꯡ Q&A ꯇꯧꯕꯗꯨꯗ I mean ꯀꯩꯅꯣꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯈꯨꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯐꯖꯅ ꯂꯩꯕꯤꯌꯨ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯃꯒ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄꯤꯗꯕꯤꯗ ꯌꯥꯔꯤꯃꯈꯩ ꯇꯧꯔꯒ ꯂꯩꯕꯤꯔꯣ ꯑꯗꯣ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯀꯣꯏꯁꯟꯁꯤꯡ ꯍꯪꯕꯤꯔꯛꯑꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ